Jiribam ki ningsing khulda leiriba 50 bedded hospital asi full-fledged district hospital onthokpiyu amadi hospital asigi CMO Louthokkhiba Yaroi haiduna ngasi hospital asigi district hospital monitoring committee na wakat mifam kre ngasi chethakiba wakat mifam aduda transfer amadi posting ki kanglon ngakna chatpiyu hana leiramba CMO Louthokkhiba Yaroi in charge ki culture muthatlu Athuba matamda MS hapiyu haina thaba placard sizinaba loinana Athuba matamda matik chaba CMO thamgadabani Jirigi hospital mapung fana hospital ama ohengadabani referral hospital ohen biganu amadi in charge ki culture Louthokkhiba haiba kholaw kaya su lauki district hospital monitoring committee jiribam ki executive member PH Montessori na haikibada jiribam district ki amata ngairaba hospital ama oiriba 50 bedded hospital asi matik chaba hospital ama oiduna referral hospital amani haina miyamna khanduna leiri jiribam da kariguma khudong thiba anaba yengba lakpada asam ki hospital singda refer tawna ba khakki leiba gumna refer tawthoktuna ngasi fawba lakli hospital asida Dr. Thiam Bharatna CMO oina lakpadagi hospital asi development gi lamda mai onsilakle haiba miyamna uba haurakpada maku transfer tawthokkiba asi jiribam gi miyamna yaningde Maramaduna ngasigi wakat mifam asina taliba demand asi marilainaba singna tabak to onthok pidaba tarabadi makhatana makhal maka kayagi khongjang changsilagani hainasu haike Hospital asi full-fledged district hospital ama oinabagi damakta aikhoigi monitoring committee amana asigumba hospital asi aphaba thakta maruoina community health center hana leramba asigi mahuta district hospital amagi matik chaba masang mathumdu phanghanbiu habagi demand kaya tawgre adu ngasi phawbada paliba lenga asina adugi matik chaba pakhuma ma phawba ngasi phangri maram aduna ne khoina ngasi asigumba wakhat mi phamasi phamjari government gi order matumina laiba doctor sing staff sing natraga tai nursing na masida posting lakpase dibamu nungsi biraga lahaningi aduga amuksu mari lenaba department singna salenga asina sarkar gi miyo singa sibu asima posting thara kanda salu yadabase asli kai maram gi no adugumba government na asima posting lakpasida mo sattaba salu yadaba sing sigi mathak da kari action lokhat pirage natraga lokhat pa ngamdabra sima soi khangjani taseng nai khoina mi phamasi gi khudung chaba si longjaraga athuba matamda CMO jirigi hospital mapung phaba hospital